Karigino aikoina plane manungda portable electronic devices sing kudam oina cell phones amasung tablet na chingba sizinaba yahandriba haibasini. Nangi cell phone adu plane dagi takhigani haibagi natte ko. Madugi chap saba maram se hairiba portable devices sing asina radio signal sing thadore. Hairiba signal sing asina pairiba flight aduda apan bapiragadori bani. Maramdi flight sing asisu radio signal singi mating lauduna pairi bani. Asuna aikoigi electronic devices sing asidagi thadorok liba radio signal sing asina ground da ladiba air traffic controller singa flight aduga pau phona bagi communication aduda apan bapirak ba yai. Masigi matakta aikoina sizinariba cell phone asiga connect tawgudaba cellular tower sing asisu pairiba plane adugi makhada yamna tamna leribani. Maramasina adongi cell phone aduna mathau taunanaba network thirakpa matamda yamna kanba radio signal ama thadoraknaba honai. Masina nangna tungliba airplane adugi electronic equipment sing adugi mathauda apanba kaya pirakpa yabagi oithokpa hengadhali. Maramasina ni airplane adugi crew members sing aduna adom da matam punamakta airplane manungda adomgi electronic devices sing adu turn off natraga flight mode da thamnanaba yathang piraklibadu. Masina radio signal sing asi thadokpa thinghallaga adomgi thawaibu tekta kaitana panthung yaunaba pubada mating oigadoribani.